Manipur ay base yellow may puro kunti mga kasigini kana kung puro pa matagi nate aduna masi setpere administration tali base ay daw nung Mangphaonaba basungam boy terrorism na rebello Manipur mutat pa Manipur mutat pa self determination is our self determination is our tong sing manung da mo di ba Meitei Pangal ngai tare dum la ba irei sa sing ko gi mahloi sing su thorak laga ari ba kungan rally asida tare saruk yari Nasai se koi ge hari bar rally asida ida kabui sin nau sing gai tare new sing se Manipur yong kai kai ba yar haidana rally chopper yok ba laire aduga hujik sina mu ai gi tungda lai ba sina Manipur da khunda minari ba Meitei Pangal full kai tare mioi sing asina Manipur yong kai kai ba arm forces system power in 1958 thami ba si lokthok ka dabani rally asida tare Meitei Pangal gi sin nau sing thorak tana hujik se apun ba gi kholau pun law re tare tana makhoi gi mai kai dagi kari wafam hari ba rally si khak natana makha tarak pon Manipur yong kai gi damak kaya yamna honna ga dori gra habu gi matang da koi tamin ba gi tanja do lomina si khongchat asida Meitei Pangal gi yeromi furu amoina saruk yabi ba mayam ure adu si matang da Manipur yong kai gi damak kaya yamna honna ga dori gi aduga hujik chathari ba irang asi loisan da manamna kari wakhalon thambining am tang haidi yellow may puro pa moina koi Manipur Meitei Pangal gi koi gi laktari ba kari ase koi Manipur gi saktam ai inchi ama phau ba kai bi yaro haibduni kudima ama toina pullaga pulab lanthing mina ba haibse masi gi saruga moina aduga koi ngasi thok taram se Manipur gi ngamkhai koi puru yellow may puru kudimangna punna chong thomina ngakmina gadabani haiba pandama se koi thok charakbani asida Manipur je kai na bai tare nong ton ba singna khoi gi divide and rule policy sana khu lep ta tara si khongthang adu lakma tam da kari phirep no logduri si akhoi gi si ade puru amana kana go puru amana kari amana ade separate administration kari se Manipur ai base yellow mai puru lei ba puru khongtha mari manga lei puru khudima ga se gini kana go puru amata gi nate aduna masi separate administration tali base ai dong nung da Mangphaonaba basungam boy akhoi amatoina matugi mahuta punna punsan miraga si sanana hana dagi hauna si sanan lai minera ba akhoi Manipur asi amuk hana Manipur ai akhoi gi Manipur gi saktam kai do Manipur ama si sanan lai himena ba Manipur ama punno ai han minera si hai ba kari asina koi laksari bi Meitei Pangal singi furu pasigi oina su Manipur yong kai kai dana chap chana lofan tu ba thoda logdron chu lai makha tang ju logani narco terrorist na tragana Manipur thuai ba pamba myo singna separate administration pi ga dabani makhoi go ba autonomy ma pi ga dan haina talunduna lali ba demand singa do madu kadunung da oi thok loi Manipur apun saktam gi damakta Meitei khang natana Meitei Pangal ka bu yam ni tonga furu kya amana lepi masi Manipur si leita ba taragadi akhoi lamdam asida lamina furu khudima si mut ki ba yabi ko thok du leiba maramna punna lemina ga hawa phama du Meitei Pangal isnau singi ma ka dagi pram singi matan da podam jari ba northern tanran jari news newa Imphal